ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤꯖꯨ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯦꯝꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯀꯔꯤ ꯋꯥꯍꯟꯊꯣꯛ ꯂꯩ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯑꯊꯧꯕꯁꯤꯡꯅ ꯀꯠꯊꯣꯛꯏ ꯍꯥꯏꯕ ꯍꯤꯔꯝꯗ ꯊꯥꯕꯨꯝ ꯑꯃ ꯆꯨꯝꯅ ꯆꯠꯊꯔꯛꯄ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯂꯩꯈꯤꯗꯕꯒꯤ 118 ꯁꯨꯕ ꯕꯥꯔꯊ ꯑꯦꯅꯤꯚꯔꯁꯔꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯐꯣꯡꯗꯣꯔꯛꯄ ꯊꯦꯡꯅꯩ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯤ ꯑꯗꯨꯃꯛ ꯇꯧꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯂꯨꯞꯁꯤꯡ ꯑꯁꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯅꯕꯒꯤ ꯃꯑꯣꯡꯗ ꯎꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯄꯒꯤ ꯃꯍꯨꯠ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯦꯝꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯂꯥꯏꯁ꯭ꯔꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯄꯨꯟꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯤꯌꯥꯝꯅꯁꯨ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯗꯨꯅ ꯆꯤꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯂꯨꯆꯤꯡꯕꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯑꯩ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯕꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯂꯨꯆꯤꯡꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯧ ꯑꯗꯨ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯍꯧꯖꯤꯛ ꯇꯝꯕꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯛꯂꯤꯕ ꯑꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯃꯗꯨꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯐꯖꯕ ꯂꯤꯆꯠ ꯁꯥꯖꯠ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯇꯝꯕꯤꯕ ꯆꯨꯝꯒꯅꯤ꯫ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯃꯥꯡꯖꯕ ꯍꯥꯏꯕꯗꯨꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯕꯤꯖꯦꯄꯤꯒꯤ MLA ꯃꯁꯤꯡ ꯍꯦꯟꯗꯣꯛꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯁꯤ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯥꯊꯤꯔꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯊꯕꯛ ꯇꯁꯦꯡꯅ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ MLAꯁꯤꯡꯗꯒꯤ ꯍꯥꯟꯅ ꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯂꯣꯏꯅꯅ ꯁꯛꯇꯤ ꯃꯨꯟꯅꯕꯒꯤ ꯂꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯇꯤꯟꯅꯕ ꯌꯥꯗꯕꯒꯤ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯇꯁꯦꯡꯅ ꯎꯠꯊꯣꯛꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ BJPꯒꯤ MLAꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯅꯍꯥꯟꯅ ꯁꯦꯝꯂꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯑꯗꯨꯒꯨꯝꯕ ꯐꯝ ꯑꯗꯨ ꯑꯣꯏꯕ ꯄꯥꯝꯕ BJPꯒꯤ MLA ꯀꯌꯥ ꯑꯃ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒ ꯌꯦꯡꯊꯤꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅꯤ ꯍꯥꯏꯕꯗꯨ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯛꯂꯕꯅꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯁꯣꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯁꯥꯒꯠꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯗꯤ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕ, ꯆꯦꯁꯣꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕ, ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯣꯁ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯈꯥꯏꯅꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯁꯤ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯑꯃꯗꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯍꯥꯏꯕꯗꯤ ꯂꯨꯆꯤꯡꯕꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯑꯄꯨꯟꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯆꯨꯝꯒꯅꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯛꯈꯤꯕꯁꯨ ꯌꯥꯏ꯫ ꯄꯥꯎ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯒꯦ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ 3 ꯍꯦꯟꯅ ꯁꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯂꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯤꯂꯣꯃꯤꯇꯔ 1000 ꯍꯦꯟꯅ ꯁꯥꯟꯅ ꯄꯥꯏꯕ ꯉꯝꯕ ꯗ꯭ꯔꯣꯟꯁꯤꯡꯅ ꯔꯁꯤꯌꯥꯒꯤ $1 ꯕꯤꯂꯤꯌꯟ 100 ꯍꯦꯟꯅ
लन थुम मांग तकहनग्रे हाइरे फिलिप इंग्रेन की रिपोर्ट अमगी मतुंग इना यूक्रेन मखोगी लॉन्ग रेंज की ड्रोन सिंग अदु सिजिन्नदुना रशिया की गैस अमदी पेट्रोलियम की लैरिबा फैक्टरी सिंगदा लंदादुना पाक सन मांगहन तकहनखिबनि मसीन मरम ओइरगा रशिया की इकोनॉमी द यूक्रेन अचौबो चैथेंग अमा पीखरे नाकलमरोमदना रशिया की लानमीसिंग हौखिबो नोमाइजिंग निमित की नुमिदांगदा यूक्रेन की कोनुकिब द ड्रोन अमदी मिसाइल अटैक चथदुना सिटी कया उट ओलहनग्रबनि अटैक अदुदा अंगांग यावना पुनम मियोय मरी सिखिबग लोइना तरा हेना असो अपनंगनखि ममांग थादसु यूक्रेन की कोनुकिब द रशिया ना पाक्थना लंदारखिबगी थौदोक अमदा पुनम मियो कुनमाथोइरम सिखिबसु लेख्रबनि यूक्रेन की लानमीसिंग फोंदोरपगी मतुंग इनदी रशिया ड्रोन 535 मिसाइल 94 कापसिंदुना पाक्थना लंदारखिबनि मधुगी मनुंग यूक्रेन की लानमीसिंग ड्रोन 553 मिसाइल 95 नोंथक्ता अदुमक एयर डिफेंस सिस्टम सिजिन्नदुना कापथकी करिगुंबा ड्रोन अमदी मिसाइल सिंग अदु कापथौद्रबदी यूक्रेन द पाक्थना अमांगाता थोकपग लोइनना मियोय चा कया सिरंबसु याय रशिया लेपलेतन चथलिब अटैक असी येंगलगा मलेंग रुचिंगबसिंग रशिया अकनब प्रेशर पीबीयु हाइना यूक्रेन की प्रेसिडेंट जेलेंस्की अपील तौखै हाइनसु पावसिन मखा तारे चाही अनि फजिल्लकदरोब मियोय 63,685 हेना सिग्रब हमास अमदी इजराइलगा गजा सोकरिब लान अथुब मतम लोसिल्लब याबगी फिबम अमद लाकली हाइना अमेरिका की प्रेसिडेंट डोनाल्ड ट्रम्प सोशल मीडिया की खुथांग फोंदोरखरे रिपोर्ट असिगी मतुंग इना हमास अमदी इजराइल की मरक्ता सोकरिब लाल असि लोसिननबगीदमक्ता ममांग थक्ता कयारक अन होटनखरबनि अदुबु नकलनी की मरक्ता यानब प्रोपंगमदबदगी हजिक फावबु लाल असि सोकनदुन लाखिबनि अदुबु हंदक अतोप लंबी अमा पुथोक्तुन यामना कन्न होटनबदगी लाल असि लोसिनब याबगी फिबम अमद लाखिबनि हाइनसु डोनाल्ड ट्रम्पना सोशल मीडिया की खुथांग फोंदोरखिबनि अदुबु वफम असी ऑफिशियल ओइना फोंदोरकपदि लेइद्री डोनाल्ड ट्रम्पना गजा की लान अथुबु मतम लोसिल्लब याय हाइना सोशल मीडिया द फोंदोरलि वफम असी हंदक इजराइल की प्राइम मिनिस्टर बेंजामिन नेतन्याहू उनखरब मतुंग द फोंदोरखिबना हाइरिबा वफम असी इम्यामना अचौब थाजब अमदी थमनरी हाइरे हमास अमदी इजराइल की मरक्ता अनौब एग्रीमेंट अमगी मतुंगिना लानफासिंग थदोकपदा यानरपु याना लेइरी मरम मदुन अथुबु मतमदा गजा की लाल असि लोसिल्लब याबगी ममी अमदी लाकली हाइनसु मियान थाजनरिबनि इजराइल गजाद चौरांग सही अनिरोम असी लेपलेतन पाक्थना लंदारिब थोंग असी उरकपदगी लेबाक असिदगी लानगी ओइब खुचु खुलाइसिंग लेइनरम अदु यूरोप की लेबाकसिंग तपना तपना लापथोकनखरे हाइरि रिपोर्ट असिगी मतुंग इना मतम कयागी ममांगदगी इजराइल की लानगी खुलाई लेइरम अदु स्पेन चिंग लेबाकसिंगना इजराइल गा खुलाई लेइबगी मतंग तौनरम दिलसिंग अदु कैंसिल तौरखिबनि पनबा याबदी ममांग थादा इजराइल अमदी स्पेन लेबाक अनिगी मरक्ता $1 बिलियन 65 हेना यामलब लान खुचु खुलाइसिंग डील तौनखिब अदु स्पेन इजराइलदगी लान खुचु खुलाइसिंग लेइररोय हाइना कैंसिल तौरखिबनि पनबा याबदी गजादा हौजि हौजि सोकनरिब लाल असिगी मनुंगजन हौखिब पुंग 23 की मनुंग असिदा अकनब अटैक कया चथदुना पैलेस्टाइन मचा 93 इनौनौना हातखरे लाल असिदा हौजि फावबगी ओइना पैलेस्टाइन मचा 63,685 हेना सिख्रबनि तसेंगना हाइरबदा वाशिंगटन की व्हाइट हाउस द इजराइल की प्राइम मिनिस्टर बेंजामिन नेतन्याहूना प्रेसिडेंट डोनाल्ड ट्रम्प उनरब मतुंगदा मिफम पंगथोक्तुना इजराइल की माइकैदगी अनौब सिजफियरगी कंगलोना मतानरग लौथोकलगनी हाइना थाजनरब फोंदोखरे हिरम असिगी मतांगदा महाकना मखा तारदुना प्लान अदुगी अकुप वरोलसिंग अदुदी फोंदोरकप याद्रे महाकना गजा सिटी द चंगसिलिब अटैकसिंग असिगी मतांगदा मलेमगी ओइब तोंगान तोंगान मफमदगी अकनब प्रेशर लाकली गजा हेल्थ मिनिस्ट्री की माइकैदगी पिरक्प रिपोर्ट अमगी मतुंग इनदी इजराइल अमसुंग हमास की लाल असिदा पुनः पैलेस्टाइन मचा 63,000 हेना सिख्रबनि व्हाइट हाउस नेतन्याहूना ट्रम्पगा उनदुना लाल असि मतंग लोइसिननबगी अनौब सिजफियरगी प्लान अदुगी मतंगदा अरोइब वरेप लौगदौरिबनि अरब लेबाकसिंग माइकैदगी सिजफियर असि माइ पाकना यामना नाना होटनदुना लाखिबनि मखोई ऑफिशियल्सना फोंदोरपगी मतुंग इनदी बेंजामिन नेतन्याहू अमदी डोनाल्ड ट्रम्प अनौब सिजफियर प्लान असिदा खुदक्ता नोमै काप लेपगा लोइनना हमासना पुंग 94 की मनुंग इजराइल की होस्टेज पुनमक थादोरकपा अमदी गजादगी इजराइल की लानमीसिंग तंकक नाइना लथोकपगी मतंग अदु पॉइंट 12 की ओइबा प्रपोजल अमदी याउरी हाइना फोंदोकले ऑफिशियल अदुना मसक ममिंग तक्थोक्तना वफमसिंग अजि फोंदोरखिबनि हाइनासु पाउ सोर्स असिनि मखा तारे अतोप पाउ अमना हौखिबा था खरा असिगी मनुंग नेपाल अमदी बांग्लादेश दा अचौब इहौ लाक्तुना लेबाक अनिमक काइखिबगी मतौगुमना पाकिस्तान दसु थोलकपा याना लेइरे हाइरि रिपोर्ट असिगी मतुंगिना चौराकना नुमित अहुमलोम असिदा पाकिस्तान की POK द पेंद्रब मियो लिसिंग कयाना लंबीदा थोलक्तुना शहबाज शरीफ गवर्नमेंट की मयोक्ता इहौ लेपलेतना होरखिबनि इहौ असिदा अचौब थौदांग लौरिबा अवामी एक्शन कमिटी की लुचिंगबा सौकत नवाजना फोंदोरपगी मतुंग इनदी पाकिस्तान की गवर्नमेंट चिन्ना हाइबना कानब लेइत्रे मरम मदुना अचौब इहौ असि होरखिबनि करिंगबा POK द लैरिबा मिचम मियामना तालिबा डिमांडसिंग असि पीद्रबदी मखातन अकनबा इहौ कया अमसु सक्सिलगनि
ꯆꯍꯤ ꯍꯨꯝꯗ꯭ꯔꯥꯔꯣꯝ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯒꯕꯔꯟꯃꯦꯟꯠꯅ ꯄꯤꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡ ꯑꯗꯨ ꯄꯤꯕꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ AI ꯄꯥꯛ ꯁꯟꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝꯁꯤꯡꯗꯁꯨ AI ꯑꯦꯛꯇ꯭ꯔꯦꯁꯁꯤꯡ ꯁꯔꯨꯛ ꯌꯥꯕ ꯍꯧꯔꯛꯂꯒꯅꯤ ꯇꯥꯕꯗ ꯑꯁꯦꯡꯕ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯃꯨꯟꯕꯤꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄꯗꯒꯤ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯅ ꯄꯥꯈꯠꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤ ꯍꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝ ꯀꯝꯄꯅꯤ ꯑꯃꯒ AIꯅ ꯁꯥꯕ ꯇꯦꯂꯤ ꯅꯣꯔꯨꯠ ꯀꯧꯕꯤ ꯚꯔꯆꯨꯑꯦꯜ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯒ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯐꯤꯂꯝ ꯀꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯐꯤꯂꯝꯒꯤ ꯇꯥꯏꯕꯪꯗ ꯑꯍꯥꯟꯕ ꯑꯣꯏꯅ AI ꯑꯦꯛꯇ꯭ꯔꯦꯁ ꯐꯤꯂꯝꯗ ꯈꯣꯡꯗꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝꯗ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯅ AI ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯁꯔꯨꯛ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯍꯣꯂꯤꯋꯨꯗꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕꯁꯨ ꯐꯣꯡꯗꯣꯛꯅꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯣꯂꯤꯋꯨꯗꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯗꯒꯤ AI ꯑꯦꯛꯇ꯭ꯔꯦꯁ ꯇꯦꯂꯤ ꯅꯣꯔꯨꯠ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯐꯤꯂꯝꯗ ꯌꯥꯎꯔꯣꯏ ꯁꯨꯞꯅꯒꯤ ꯔꯤꯁꯥꯔꯆ ꯑꯃ ꯑꯣꯏꯅ ꯌꯥꯎꯍꯟꯒꯗꯕꯅꯤ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ